अहमदा ngasi ki maroiba pauda Chief Minister N Biren Urkhul Miyamgi wakat takre District Headquarter gi DRDA holda Cabinet Mifam pangthokre CM Urkhul da yarikre KSO Gunpi Block ki Executive Member Tara Athuba matamda condition amata yaudana thadoraktrabadi pung kunga marigi Manipur ban kauragani lauthokre amadi umang kokthokpa leptrabadi chahi kunthra gi matungda lamdam asida cheliba turel kaya kangkhiba yabagi akiba leire Kurumzari Times of Manipur nubidangi pau meeting tabiri basingbu luchingbi na taram na okchari hauzik miyam da pau sandok na pizari Lok Sabha mikhal laikhibana maram oiraga N Birena luchingliba BJP gi chungsinnanaba lengak asigi cabinet mikpham pangthokpa yadadana leirakhiba adu Imphal khaktada phambagi mahutta chingi district headquarters singda chatuna cabinet mifam pangthokpagi makha chatharappo oina ngasi Urkhul district headquarter da cabinet mifam phamba haukre Chief Minister N Biren amadi mahaki Council of Ministers sing ngasi ayuk Urkhul district headquarter da thunglaba matung Urkhul gi DC office da maikai adongi tongan ba civil society organization maheroi lopki luchingba church leader sing unaduna wari sanava aduda saruk yakiba CSO gi luchingba singna Urkhul district da lengak na paikhat haningba tongan ba yaifa thorang kaya paikhalaki maruoina lambi thong amadi thaknaba ising Pangdabagi wafam pukhalaki Miyanga unava aduda Cape and PD Minister Karam Siam amadi Department Singi makok thongba official kayana saruk yaki Nungthilgi pung ahum taramdaida District Headquarter da leiba DRDA gi holda Cabinet mifam pangthokba haukre Cabinet mifam aduda Manipur lengaki maikaidagi tongan ba agenda kungataruk khanaki mifam aduna BDF singi service extension chahi ama sangdokpa amasung pithoktana leiriba honorarium pithokpa home guard ki thabak pothabagi matam chahi ama sangdokpa yauna wafam kaya khanaki course of the river bed of the Damasana Saga ahum lakada 3 times around it needs 400 meters to uplift the water. To reach Urkhul, we need 400 meters to be pushed up. 3,200 crores ki revised base symbol ore aduna koi basiki paisa je koi new development plan lagi lower kanda Laiba Urkhul the singi area sing or Napaki area the thing water scarcity se masi menkana be kan hone se de hamjarange ko maru ina akoi home ina khari am home ida tarani thoi yawi ko home ida yawi se akoi VDF ki VDF volunteer singi mai sahi amagi mo extension sahi khuding tawe do extension tawire home guard ki retirement se 59 no ramane adu akoi 60 de extend tawira si home important noi ko atai di compensation pi bo khotba kai gumba sokhiba nan municipality kano da ningkha na sokhiba ri nomai kapam bakolom mai case kada da adugi khare yawi ko aduga maru ani yam important noi bisi akoi gi lok ayukta administrative reforms ki adu na han akoi kano member of mahanagi justice Tinanda Kumar na chairman oraga member of khanre June dagi akoi lok ayukta si functional ohenaba adugi recruitment khara post khara fill up tawwa akoi gi education da school phagaran si hena tawwa adugi project to ski adugi mission dugi adugi oina akoi committee semaga school immediately tawwa hongnaba aduga civil construction gi component yauri aduga ozagi training tawwa smart classroom teaching aids mam holistic approach ne hojiki school phagalan si is only buildings haba kaktana te adu buildings haba khotpagi seisda local MLA ga other committee me same quality yauna fazana awara pa yeng silaga same na bagi committee same ba adu management so oza fazana yawa yawdaba quality line tamidaba satra sang mayam enrollment hengalan ba ozagi absentees adu check to ba khotpagi se adu gi so MLA yawra local gi kano tawra yam effective oiba committee same ba adu main tawraga adu ne amana disturb area gi di akoi ngasi gi da khana ba laite adu mathang khana ga doma
ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ 22 ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯈꯜꯂꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯟꯒꯤ ꯄꯣꯁꯇꯣ ꯌꯥꯝꯃꯜꯂꯦꯅ ꯑꯗꯨ 10 ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ 10ꯗ ꯗꯤꯀ꯭ꯔꯤꯁ ꯇꯧꯔꯒ ꯑꯗꯨ ꯈꯟꯕ ꯌꯥꯔꯦ 154 ꯃꯛꯇꯤ ꯑꯣꯏꯔ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ PHCDꯒꯤꯁꯤ ꯑꯆꯧ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯋꯥꯏꯊꯧꯒꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯦꯀꯣ ꯑꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯌꯥꯝ ꯋꯥꯠꯂꯦ ꯇꯦꯡꯀꯤ ꯗ꯭ꯔꯥꯏꯚꯔ ꯊꯧꯅꯕ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯂꯩꯇꯦ ꯏꯁꯤꯡ ꯍꯥꯏꯁꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯒꯨꯝꯕꯅꯦ ꯑꯃꯣꯠꯄ ꯍꯥꯞꯆꯤꯜꯂꯣ ꯐꯠꯇꯕ ꯖꯒꯥꯗ ꯆꯤꯡꯉ ꯄꯤꯁꯤꯜꯂꯣ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯚꯔꯒꯨꯝꯕ ꯋꯥꯏꯔꯒ ꯑꯗꯨꯅ ꯑꯌꯥꯝꯕ ꯐꯤꯜ ꯑꯞ ꯇꯧꯕꯒꯤꯗ ꯑꯗꯨꯁꯨ ꯌꯥꯅꯈ꯭ꯔꯦ ꯑꯣ victim compensation ꯗꯣ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯀꯩꯅꯣꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯃꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯛ 2 ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛ 5ꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯨ ꯑꯗꯨ ꯇꯧꯔꯁꯦ ꯍꯥꯏꯅ ꯌꯥꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯦ ꯑꯇꯩ ꯗꯤꯇꯦꯜ ꯂꯣꯏ ꯑꯗꯨꯁꯨ ꯌꯥꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯅꯣꯏ ꯄꯨꯡꯍꯪ ꯍꯪꯉꯅ ꯂꯣꯏ ꯍꯥꯏꯔꯒꯦ ꯑꯗꯨ ꯅꯠꯇꯕ ꯀꯩꯅꯣꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔ ꯂꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ 10 ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨ ꯈꯤꯇꯪ ꯅꯨꯃꯤꯠ 5-10 ꯈꯦꯠꯅꯍꯧꯕꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯦꯕꯤꯅꯦꯠꯅ ꯀ꯭ꯂꯥꯁ 8 ꯂꯧꯈꯤꯕꯗꯣ ꯑꯗꯨ 1 ꯇꯥꯏꯝ ꯑꯣꯏꯅ ꯑꯗꯨꯃꯁꯨ ꯔꯤꯂꯦꯛꯁ ꯇꯧꯕ ꯌꯥꯈ꯭ರೆ ꯂꯣꯏꯔꯦ ꯒꯨꯗ overall ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ overall ꯑꯃꯨꯛ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯃꯌꯥꯝ ꯑꯍꯧꯕꯗ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅꯝꯕꯔ 1 ꯁꯔꯚ ꯁꯥꯔꯚꯤꯁ ꯇꯧ ꯁꯦꯕꯥ ꯇꯧ ꯗꯦꯟ ꯀꯅꯦꯛ ꯃꯌꯥꯝꯒ ꯀꯅꯦꯛ ꯇꯧ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯖꯒꯥ ꯆꯠꯂꯒ ꯗꯦꯟ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯧꯖꯤꯛ ꯎꯔꯈꯨꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯅꯕꯀꯨꯃꯥꯔꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯈꯤꯕ ꯁꯛꯇꯝꯒꯤ ꯔꯤꯄꯣꯔꯠ ꯂꯧꯃꯤꯟꯅꯁꯤ ngasi asi ukhul praja singgidi yamna nungaiba numit lamani numit asida manipur gi chief minister N Birena ahing ama lektuna mafam sida leiriba mioi sing unaduna wari saba fangbada mafam sida leiriba mioi singna asuki matik nungaiba harauba nokpa kaya ama tom tibina ubu fangi N Birena luchingba sakar asina hek lakpadagi manipur gi district headquarters singda laktuna Chatuna state cabinet ki mifam famduna lakli ngasi fawbada ukul district ta ngasi pangthokliba cabinet mifam asina N Birena luchingba sakar asina pangthokpa district headquarter da pangthokpa cabinet mifam taruk subani ahanbada koi Churchampur district ta pangthoki ani subada Sanden ahum subada Tamelong mari subada Senapati manga subada Kangpokpi amasung ngasi pangthokliba ukul district ta pangthokliba asina taruk suba cabinet ki mifam amani matam amada hujik paliba sakar asigi mamangda palamba matamda manipur sakar gi lucingba yauna lucingba kaya hariba district asida chattuna sarkar gi ba thabak thorong kaya saruk yage haiba matamda yava fanglaktaba adu N Birena lucingba sakar asidadi chief minister masamak ukul asida laktuna ahing yarek laba asida mani अखोगी उखुल डिस्ट्रिक्ट की प्रजा सिंगना असुकी मतिक नुंगाइबा हराउबा फोंदोकनरी ngasi pangthokiba cabinet ki mifam asigi mamangda ayuki session da DC complex ta leiba DRDA office ta DRDA gi hall da tongan ba mifam ahung khak pangthoki ahan mifam da ukhul amasung kamjong district ta paikhaliba sakarna chawkha thorangi thabak sing asi review tawki hairiba review tawba asida tongan ba department singi akoigi head of department gi lucingba official sing kaya yauki maruina thangnaba ising lambi thong amadi tongan ba social welfare IT loinana MOBC gi makhada tongan ba fangba kanaba sing asi hariba district ani asida yamna fazna fangbra amasung fazna implementation tawbra haibagi matangda review tawki slide show ka ki loinana tongan ba department singi head of department gi lusingba singna slide show ka tuna chief minister gi mafamda hariba district ani asde paikhaliba development work sing asigi khogi saktam sing utki hariba ayuki session asida maruina PMJSY gi lambi sing semgaliba amadi akoigi BRO na paikhaliba lambi sembagi thabak sing asida chief minister na yamna kumna monitor tawki loinana akoigi BRTF da paikhaliba lambi sebagi thabak asida
पेंदब कयागी ममी अखोगी ताबसिंग अदु चीफ मिनिस्टर ना बीआरटीएफ की ऑफिशियल सिंगदा अखोगी थाजबा मांगलकपा अमसुंग मतुंगदा असुंगबा थौदोक हाइबदी लंबी सेमबदा यामना थवoi वाओइदबगी मओंग असि तौदनबगीदमक्ता चीफ मिनिस्टर ना वाफम अखोगी बीआरटीएफ की लुचिंगबसिंग ऑफिशियल सिंगदा फोंगदोकी मसिगी मतुंगदा अनिसुब सेशनदा अखोगी तोंगान तोंगानबा उखुल अमसुंग कामजोंगी मफम कयादगी लाकपा अखोगी सिंगी ऑर्गनाइजेशन सिंग अमदी अखोगी चिप सिंग उनदुना हंदक सही गी ओइना सिरोई फेस्टिवल पांगथोंगनबगी मतंगदा खननैनकी हंदक असि तरा तरे सुब लोकसभा की मिखल लाखिबगा लोइनना इलेक्शन की कोल ऑफ कंडक्ट लाखिबदगी संगाई फेस्टिवल असि मतम चाना पांगथोकपा ngamdabagi awaba ama leiki mamang sahida pangthokibagum handak sahisu pangthonanaba chief minister na tiliba miyamda thamki adubu hairiba kool of conduct lakhibadagi handak sahi oinadi mamang sahida pangthokiba matam adu chap chana pangthokpa ngamdrabasu handak sahi oina state level gi thakta सेमखिबा कमिटीना अथुबा मतंगी मनुंगदा हाइरिबा फेस्टिवल असि पांगथोकनबगीदमक्ता मतम लेपगी वाफम यानकी मसिगी मतुंगदा अहुम सुब सेशनदा मरुइना उखुलदा लेरिबा तोंगा तोंगानबा तांखुनगी ऑर्गनाइजेशन सिंग लोइनना एडीसी की मेंबर सिंग याउना हिरम कयादा खनकी हाइरिबा खनबा असिदा अखोगी तांखुन नागालोंगी प्रेसिडेंट अमदी अतई लुचिंगबसिंगना थंगकी वाफमसिंगी मनुंगदा डिस्ट्रिक्ट असिदा लंबी थोंग थंगनब इसिंग लोइनना हक्सेनगी ओइबा कयागी मतंगदा वाफम कया पुकलके मदुगी पाकुमदा चीफ मिनिस्टर एन बिरेना डिस्ट्रिक्ट असिदा लाक्लिबसी मरुइना मियामगी अमसुंग याइफा थौरांग पाइखननबा लाकपनी हाइबगी वाफम थंबगा लोइनना मतम सांगना अखोगी एडीसी दा शक्ति सिनदना लाखिबा अदु अथुबा मतंगी मनुंगदा एडीसी मेंबरसिंग दा अहेनबा शक्ति सिनगनी हाइबगी वाफमसु हाइरिबा मिफम असिदा थमकी लोइनना लंबी थोंगदा अमदी हाइरिबा उखुल अमसुंग कामजोंगदा लेरिबा तोंगान तोंगानबा अखोगी हक्सेनगी एजुकेशनगी लोइनना अनायकी लमदा अखोगी सरकार असिदा पाइखतपा याबा थबकसिंग पाइखतकनी हाइबगी थाजबसु मिफमदुदा थमकी लोइनना तोंगान तोंगानबा ऑर्गनाइजेशन सिंगना अखोगी पिरकपा मेमोरेंडम कयागी पाखुमसु चीफ मिनिस्टरना फिकी मसिगी मतुंगदा नुथिंगी पुंग मरी मखाइदगिना मंगा मखाई तरुक फाउबगी मनुंगदा अखोगी मिनी सेक्रेटरीट स्टेट की ओइबा कैबिनेट की मिफम अमसु फांगथोकी अपुनबा मिनिस्टर सिंगी मरक्ता चीफ मिनिस्टर थारगा अखोगी कैबिनेट मिनिस्टर तरुक याउना हारिबा अखोगी कैबिनेट मिफम असिदा सरुक याखी लोइनना तोंगान तोंगानबा एजेंडा कुनगा तरुकता खनर मतुंगदा अखोगी वारेप कयासु लौकी एजेंडा कयादुगी मनुंगदा मरुइना पनबा याबा वाफमदा सरकार की स्पोक्स पर्सन ओइरिबा अखोई एजुकेशन मिनिस्टर टी.एस. राधेश्यामना फोंदोरकपगी मतुंगिना हाइरिबा कैबिनेट की मफम असिदा लौखिबा वारेप कयागी मनुंगदा पनबा याबा वारेप खरगी मनुंगदा लोक आयुक्ता हाइरिबा असि चलिबा था हाइबदी जून था असिदा लोक आयुक्ता असि मथौ तोहनबगा लोइनना मागी दका लेबा ऑफिशियल सिंग स्टाफ सिंग लौननबगी वारेप लौकी लोइनना वीडीएफ की ओइना सही अमा एक्सटेंड तौबगी वाफमसु हाइरिबा कैबिनेट की मिफम असिदा वारेप लौकी लोइनना अखोगी होमगार्ड की ओइना रिटायरमेंट तौबगी सही असि सही 59 ओइरंबदु सही 40 अखोगी सांगदोकपगी अयाबा ngasi फंकिबा कैबिनेट की मिफमना अयाबा पिखी लोइनना एजुकेशन दा अहेन मियेंग थमदुना स्कूल फगलनसी हाइबा स्कीम अदुगी मखादा डिस्ट्रिक्ट हुंफुमक्ता लेरिबा अखोई केंद्र हुंफुमक्ता लेरिबा तोंगा तोंगानबा स्कूल सिंग असिदा लोकल एमएलए याउना तोंगा तोंगानबा कमिटी सिंग सेमदुना हाइरिबा स्कूल सिंग असि गी हेना फगलनबा लोइनना इंफ्रास्ट्रक्चर ओजागी अमदी महिलोसिंग तमकनबगी लोइनना अखनब ट्रेनिंग पीबगी वाफम सिंग याउबा अखोगी वारेप सिंगसु स्कूल एजुकेशन की ओइना वारेप लौकी लोइनना PhD की ओइना अपुनबा स्टाफ चामगा 53 लौननबगी अयाबसु पीखी हाइरिबा सिंग असि लौखिबा वारेप कुनगा अखोई एजेंडा कुनगा तरुक असिगी मनुंगदा पनबा याबा अखोगी एजेंडा खरगी ओइना लौखसबनी लोइनना पुंग मंगागा मखाइरोम ताबा मतमदा स्टेट कैबिनेट की मिफम लोइबगा लोइनना स्टेट असिगी अखोगी सरकार असिगी स्पोक्स पर्सन ओइरिबा टी.एस. राधेश्यामना वाफम कया पाउमिसिंगी मफमदा फोंदोकी मदुगी मतुंगदा
Chief Minister na ngasi ahing asi ukhunda lektuna maruina en biren luchingba sakar asina ngasi fawda chingi district sing asida ima kaithen amam sabagi saruk amoina ukhulda leiriba ima kaithen sing kaithel asida changduna ima kayaga unaduna wari sanaki loinana yoliba injang na pising fawba Chief Minister na leiduna ima sing asiga interaction taunaki ima sing asina fongdorokpagi matungina mafam asida matam kayagi mamangdagi nongju nungsagi marakta nong marakta kaithen pot famlamba adu ngasidi akoigi en biren luchingba sakar asina yamna kanu honabiduna district asigi headquarter asida ima kaithel ama saduna ngasidi yamna marang kaina yamna nungaina kaithen fangba fangbagi nungaiba fangi loinana akoigi ningtamna akoigi insang napi yonbagi nungaiba du fangi haibagi wafam thamki loinana Chief Minister su koina satuna mafam sing asida leiriba ima singa unaduna harau minok tamki loinana asugumba kaya asina koi sakar asina pakhaliba thabak sing asi praja singda hakthengna yauduna asumna praja singna nokpuduni haina en birena pawmisinga unabamda fongdoki punna yenglabada tom tibina ngasa ayuktagi haudana manipur ki miamda akoigi en birena luchingba sakar asina ngasi ukhunda laktuna ahing amari yarektuna akoigi mafam state lariba miyoisinga unaduna wari utai sanaba state cabinet mifam famba loinana interaction tawbagi akoigi paudam sing asi tom tibina lebak miamda sandoktuna yengbagi amasung uhonbagi kudong saba piri loinana asigumba mamangda amukta thokidbagi mongda manipur gi Chief Minister amana ukul district ki headquarter da laktuna ahing ama lai akoigi yarektuna mafam asida leiduna miyangu unaba fangba asida ukhun gi praja singdi asugi matik nungaibagi ithil amakak uva fangi loinana harau minok tambagi akoigi nungaibagi inol amakak su tom tibina uva fangi ngasi asi Chief Minister na ahing yarik paga loinana hayeng ayu angan bada hayeng asi June tang manga haibadi World Environment Day numil asini World Environment Day ga mari leinana Chief Minister na lusingduna ukhungi akoibada tongan mafam singda akoina usar kaya Chief Minister na lusingduna thagani loinana hairiba usar kaya thaba sida state ki cabinet minister kaya su saruk yagani usa kaya thabaga loinana ahing asi lektuna hayeng nonganbaga usa kaya thabaga loinana imfanda amuk handuna akoigi World Environment Day gi thoram akoigi saruk yagani sumna yenglabada Chief Minister na ngasi amasung ngasi ahing yarektuna leiba asida ukhungi praja singna asukimati nungaiba harauba ukul praja singi tongan ba development gi wakaya tawgani hairamba asimangna praja singna asukimati en birenda harauba fongdokpagi akoigi nungaibagi inol ama uva fange camera person ibungo snaga loinana paudam jariba Nabukumar Khagupam Times of Manipur ukhun tawba pau pizari haukiba April kungi numidangda sugunuda leva St Joseph Higher Secondary School mai tharambagi thodokta mari leinana police na faduna police custody da thamliba KSO Gunpi block ki executive member tara athuba matamda condition namata yaudana thadorak travadi lakliba jungi taruki ahing nongyai dagi mathangi numit jungi taret ahing nongyai fauba pungkun gamari gi Manipur pumbada ban kauragani haina lauthokre Imphal gi kuki inda pangthokiba Paugi mifamambada wafamasi fongtokladuna KSO General Headquarters ki Secretary Information David L. Gangtena mara leire haina chapchana lauthokpa ngamdraba KSO Gunpi block ki Executive Member Tarabu May Kungatareta CGM Sandelda puthoklaba matung numit tara mangani gi Judicial Custody da remand lauthababu yaningdaba fongdoki. The 10 executives who are held under judicial custody. So our main demand is to secure the unconditional release of the executives and to express our disapproval of the continued detention of the KSO Bungpi block executives. The KSO will resolve to call a statewide band on Friday, that is 7 June 2009 from midnight 6 June to midnight of 7 June. If the detainees are not released unconditionally, even then, a sustained agitation will follow until their release.
Imphal East amadi West natana leihomriba district singda umang singda lamai thabagi thabak leptana chathari Maitan senaba amadi umang kokthokpagi thabak leptrabadi chahi kuntragi manungda Manipur gi ayama turel sing kangkiba yabagi akiba leiri hiramasida akhanaba paudam ama Mioiba aikoina hingbada changliba sor honaba nungsit amadi thaknaba ising asi aikoigi akoibada leiriba umang wamang sing paturel na chingba mahausagi asoba khudol amani adubu ngasigi mioiba aikoina mahausana piriba pothok kaya asi mamal khangdana amadi kamna sijinabana ngasidi mahausagi khalda chauna akaiba piri akaiba kaya ama pirakpa asina ngasidi malemgi oina ozone layer gi thickness hantarakpa amadi global warming gi chang asi noma gi asum hengalakle National Climatic Data Center USNP ba report ki matungina global warming asi lising amaga chamapan yangkhai gi matungdagi mayek sengna uba fanglakle sahi tara khudingi degree Fahrenheit ama dasmik nipan gi changda asum hengalakle However, say Kuntram ki study the Kuna stream head 30% with stream as Kang Graves, Jokuna, Prupum Pangabanina, Hojiti, Laiva, Sahi Kun contrast the Equa Turian Singsi, Lorma, Kangapigi, Hojusu, originally, Koi Impal Turin, she sometimes Prakang Bagi, Pra Ising Sung, it was a minute home, Mokum Ure, Iril Turin Handak Sahi, a report away them, the Yam Pazana Kangba, Turin, Kong, Landmung Bagi, Iril Turin, Koi Upangedum, the number Turin, the almost a Koi Chung and the Wishing. Matam ko yam sang no bange turen sing select ba habse ko gi turen khongi oba adi mathake horophang oba stem sing kangre abegi aso khudamni lolona ising leinungda underground research later habi khudam yam seng hagade Inkumza lising ani taratreta laukiba report amagi matung ina sahi asigi manungda ising isaw marirak thoke ising isaw aduna maram oiraga Manipur apunbagi lawpham chada yangkhayhumdoi amangata thokanki Tampaki mapam kayada saba thong amadi yum kungi mathakta ising isaw aduna sokhanki singi khungang taretasu hariba akanba nong na maram oiraga landslide taramanga gi mathakta thoki maduda yum yauna lambi sorok kaya amasu sauna amangata thoki research adugi matung ina sahi aduda thokiba natural calamity sing adugi maru oiba maramdi umang wamang kokthokpanani haina mot piki open forest Yamna Origimati, Oki sunlight and a Yabi Sangjam Hill Hetare, sunlight and Yabi Sang Helakandri, stream head, and Oki Turin Marie the Marudaliba Turin Kangbi Sangjam Hingle Hetare. Aduna, Aquina sing the forest, Adumati U Yamna Kuna Horimuke Urum Adum to Langiway, is singing non live, singing puzzle at Tambirakanda, water resource Marang kind of PVDini and the ground resource am twin legitini, Lolone stream the Mabuk Tanna. ID Magi stream head we kong some such singsi later kanda to the singsi matiksan pirapungam dunari. Umang wamang dagi fangba resourcing gidamak uwayan tatpa amadi lamay thaban na chingba thabak kaya sa tharakpana ngasidi mahusagi khal asi aduki matik chaw na kaitharakle tha tara nithoy asigi manungda lamay sakpa amadi thabagi chang asi Mars tha asina khwaidagi chang wangna lei mi masing hengalakpaga iroinana umang wamang kolakpagi changsu aduki matik wangkhalakli Manipur gi oina English ngani mangadagi lising ngani tarahumdoi fawbagi report ki matung ina Churachandpur, Tamenglong amadi Sandelna lamay thabagi sang asi ihen heli haina report piri High River District sing asigi manungda Sandel District asina lamay thabagi sang khwaidagi wangna leiri Population hengalakpana maram kan mokhi sana thana bagi amadi development process ta forest tainaraga forest ki leiramba resource me amsingsi Mangan tahan bagi koi setting jam song lai masih sam khudam oina haragadi koi population ji handling ke mati koi forest ki kokthak ku changji hangele haitare sum koi se samna da 2011 census ta koi niam kanda Suransanpur district ta forest ki destruction je koina sum yeng bakanda yamna mangki aduga tabudu population jam hangele ki aduga Tamilong da maruina Kogi population si kunmanga percentage kunmanga guma heklap kanda forest ta kuntra tere kuma mang bu hengki khoida ukulusum thoki samsan da kogi population 30% population si heklap kanda kogi forest mang bu sanji 23% guma koi forest damage thoki mang ge tare Hirmasigi matangda Directorate of Environment ki Deputy Director Brajakumar na haikibada population hengalakpagi iroinana
umangi saruk hantarakpa hairiba wafum ani asi punna chaminaduna leire. Hiram asigi matangda chingi mafamsingda akhanaba settlement policy ama thamdabana problem asi solve tawba ngamdana leire. Singmi singi hingnabagi pambai asi umang wamangi pothoksing oibana ayamba singmi singna umang wamangda depend tawduna hingle. Makoigi hingnabagi atopa pambai ama sinbidriba phawbadi umang wamang kanba haibasi tarai ba thabakti oiroi haina mahakna mot piki. Hari moderately dense forest areas da koi gi leiba settlement si adugi matik kungna taban mo kanda destruction sangji yang wang he tare khoi da aduna ekhoina khanabi abase zoning ama ekhoina policy me makha da zoning ama tokthok piraga settlement area si tongan ba phama pira kanda ekhoi gi hoi sing da ekhoi gi 90% of the total ekhoi gi geographical area si singilam da leibe sinau sing ekhoi leiba praja sing si sing da settlement tawdu basunga yaro settlement tawbu kana karo the settlement tawdage within the forest area koi karo tawdage reserve forest na command protect tawdage reserve hairaga di masi totally protect tawbagi mathau tabra ha bije koi dum khanje adidi masjid da khana reserve forest koi leriba praja sing sina introduce tawdana changdana ba adi mari magi akai pi dana wing khana leriba koi immediate neighbor da leriba praja sing du da moina karamba alternative ama livelihood am pi gadage se pigeri pisra animal husbandry pisonsra or horticulture cropping the pigadra natragan athoba skill development toroga mokhi legible traditional knowledge sindu enhance to holaga madu earning source ma lehengadra adu sunana tana ecotourism gi prospect pusin biraga na mokhi du earning source ma hengala kana forest mat koi gi I think pidana ba khangadra haibna singba policy ma yam tangai fadabra haibse khanjai Nakalamaromda Manipur asi sahida lisingani ga chamari gi changda nong tai atai state singda tariba nong gi sang asiga sangdamnarubada Manipurna aduki matik sang wangi adumakpu ngasidi aikhoi ising wari tampaki mapam singda seliba torel sing asigi catchment area da hoba uwa ke ama yanthakibana ngasidi natural process ama oina nonggi isingbu u pambe singna subsinduna thamgadaba adu uwa sing yanthakibana ngasidi torel singi iput sing kangsilakli masina torel sing kangsilakpagi asoba maram ama oiri haina mahakna haiki ising laiba akoi Manipur sida phangiba nonggi sahin phangiba nong subagi chang si yengnarogadi ising warning asungna letabni khoida 2000 mm gi mathakta sahimna phangiba lam se ising khwadi phangba lam ma chingimni no khoi sudum aduna akoida wari bisi just magi underground disaster hudaba madi akoina water harvesting timely water harvesting to hudabi policy ma lehodaba si masi asoba akoigi yamna concern oiba topic amani hana ai lawjar kanda water harvesting si am policy me on paikhat pam tong mathok tai nei thamjani semgat chagat pa amadi chokhat pagi mingda ngasidi aikhoina aikhoigi akoibada leiba umang wamang sing kokthokpa lamai thabana chingba thabak kaya ama chatharakpana ngasidi akoigi malemgi oiba ai ngasa amadi nongju nungsada chauna kai kaya pirari pumnamak si khangna aikhoina ngasisu aikhoigi akoibada leiba umang wamang sing kokthokpa amadi lamai thabana chingba thabak kaya ama chathari World Environment Day numit khaktada aikhoigi u chara ama tharambana numit asi palan tawbagi wahanthok leite u ama yalabadi u chara ani thabagi wakhalon leirabata aikhoina tungi mirolgi damak umang wamang kaya si kalhoba ngamgadoribani camera person pochangmam sarat amadi roshan gloinana paudamjariba sarat anubam tom tv news Imphal Muslim ichilinaw singi it kumahigi mangoinana Ramzan gi tha ama chara helakpa adugi aroiba numita ngasi MPCC na sinduna BT Road leiba Congress Bhavanda iftar party pangthokri ngasi gi thoramadada CLP gi leader o Ivobi MPCC gi president Gaikhangam Congress ki karmi sing amadi Muslim ichilinaw singna saruk yaki numit changkraba matung dua pangthokpaga loinana ahaw atum chaminaki ngasi gi thoram aduga mari leinana CLP gi leader o Ivobina ningsing bathok traba matamdagi dharmagi khetnaba thamdana nungsi chanana leiminarakpa adu kaihandana aikhoi amatani amadi santi leiba lamdam ama oihananabagi asada iftar party asi pangthokpani haiki Manipur sidasu tongan ba dharmada thajajaba Christianity da Hindu da adu Islam dharmada thajaba adugumba koi jati khudingma punna nungsi sanana koi leiminabani matam kuirabagi matam dagi haiba tare from time immemorial
aduna akhoi matung sida su adum leiminegdoribani nungsi chanana amaga mana apamba dharma sasarga su akhoi amatani haibagi wakhan siga loinana akhoi nungsinana sana sinana yamna santi leiba adugumba state ama uhenbiu haiduna akhoi ngasi Victor Party si pangthok sabani ngasi ayuk pung anirom tarakpa matamda Senapati District ki Satyam Industry mafam khangdana haurakpa maina chakre mai chakle haiba khanglakpadagi miyamna mai kanbagi thabak chathaki khudakta kangpokpi amadi Senapati District ki Fire Service ki kangbu laktuna mai kanba aduda mateng pangbi khiba maram oiraga ka hena amang ata thoklamgadabadagi kanba ngam hore hairi Haukiba me tara nipanda Khunjamayum Arungi Mihata Chenariba Laikhidrabigi Loinavi Helen Amadi Pradhan Ravi CGM Imphal East ki Kota Puthorakpada Police-na Mihat Pasing Miyamdagi Nathaiduna Puki while Thentha Lehaiba Wahauda Court Complex ta Akai Atoi Thon Khibada Natana Ukilda Khut Thabagi Thaudoka Mari Leinana Fazin Khiba Mioi Tara Humdoi Numit Marini Police Custody da Remand Lokthakhraba matung ngasi Imphal West ki Chief Judicial Magistrate Lankhapau Tonsingi Court Puthokre court na numit tara mangani gi judicial custody remand pikre ngarang numidang pung taruklom taba matamda Wangoi Police Station gi manung chanba Naurem Chaprauda Leipak Puduna lakpa Tata Dipper number ML018741 na Honda Activa number MN01AB0395 ta thombagi thodokta Activa tongduna lakpa naha ma leikhidre Laikhidrabagi mioi adugi maming ay Suranjoy chahi kuntraga nipan apokpa Merazau kawi mahaki thawai yaudraba hakchang ngasi Rimski Miren Sangda postmortem tawraba matung imung manungna loksinkhre thodok aduga mari leinana Wangoi Police na case ama lokhatkre Nakan amaromda ngasi numit yung matung pung tara nithoy makhairom taba matamda Dimapur dagi Imphal tamna lakpa oil tanker ama Mau Police Station gi manung chanba Karong Bridge manakta lokhada onthabagi thodokta gari aduda tongba mioi ani asok apan nangkhre hairi Nakan amaromda ngasi nungthil tidim lambi paringda thokhiba lambi gi khudong thiba thodok amadasu nupi ama laikhidre hairi Hauzik pau gi manak thatna atenna break amatang lominasi Leisure Adongidamak Salai Mart Home Delivery Service Numit Kudingi Sizinaba Household Item FMCG Grocery Item Fruits, Vegetables, Fish, Amadi Chicken School, College Singi Canteen Institutional Amadi Hospital Canteen Supply Masida Sunatana Isagi Usop Taksa Hizanaba Function Program Amadi Taksangi Seva Pambiriba Singna Grocery Item Yumda Leina Order Tawiba Yagani Cash Amadi Card Payment Tawiba Yagani Order Tawiba Matamda Lupa Changwa Dagi Tadana Tawi Akupa Marol Gidamak Pizza Diva number Asida Call Tawiro Manipur State Transport MST na ahongba nungaiba amasung arapa mafam kayada matam chana yohonduna Manipur gi praja miyamda inter district bus service haudokhrabagi makha tarakpa oina lakliba June gi tarik manga dagi Imphal to Ziribam bus service haudokcharagani ahongba nungaiba amasung matam chana yohnabagi pandamda changsilakliba MST gi bus service asibu fangnaba praja miyamda advance booking gi khudongchaba amasu pizari masigidamak adom gi apamba seat soida
soidana fangnanaba mangzaunana miyamna MST office Moirangkhomda lakpiduna ticket reservation tawbihau. Makhatana MST na shuti holiday numita bus hiring tawbagi khudongchaba amasu thamjari. Akupa marogidamak phone number 9774196710 asida khangbiba yagani. Langsin Biraksi Yaisna pre-owned cars. Government ki registration fanglaba amasung ningthina certified tauraba makhal machugi four-wheeler sing fongbigani. Yengbisi adom ki apamba gari adom su line car tungba yaragani. Gari ga mamalga chanana fongbigani. Yaisna pre-owned cars sangangai opposite to airport. Mobile number 82590 54531. Break matungda makataba pau pizari. Kap payariba nongmay maru mangaga konana faraba CISF ki nupi constable ama numit tara mangani gi judicial remand pikre. Mamang thagi kuntragi nungtilda Imphal gi airport tagi CISF ki kangbuna fa kiba nupi adugi maming ji chingma kim chahi kuntraga taruk apokpa ji lianja khup kawi Churanchandpur dagini mahak numit aduda Indigo flight ta Kolkata tamna chatnava lakpa matamda airport pu ngak sen liba CISF ki kangbuna check tawbagi thabak chathavada mahak kaloina rakhiba bag amadagi nongmai maru manga fagat khibani. Mahak Singjamai Police Station da sinaraba matung ngarang CGM First Class Imphal West ki court ta puthoklaba matung court na numit tara mangani gi makhataba judicial remand pi khibani hairi. Manipur lenga ki transport loisang na laukhalakpa anoba khongthang ama oina Manipur gi district sing samna hannaba gi pandamda MST gi bus sing service toba hauhanlakpa asina lanai bus service tauriba sing ani gi marakta chauna muknaba gi thodok thoklakpa yana leire. Indo Burma Sugnu Road paringda MST gi bus thajin lakliba asi atuba matam gi manungda lephandrabadi lambi paring asida lanai bus service toba leplagani haina Indo Burma Sugnu Road Bus Owner Welfare Union gi Cherol amana hairakli. Cherol aduna makha taribadi tha asigi taret phawbagi manungda MST bus sing asi lephandrabadi lanai bus singi permit lengakta khusinnabagi khongjang sangsilagani hairakli. Lamdam asida hauzik thengnariba awaba singi manungda cheng tangba asi yamna chawba awaba amani. Lengakna miyamda fangaliba cheng superfine asi kg amada lupa ahumni aduga kaithilda yonliba asina kg amada lupa kuntra mangadagi kuntra taruk phawbada yoli. Aduga lamdam asigi lomi singna puthokpa chengna kg amada lupa nifuga manga yaure maram aduna oirakliba thawong asigi matangda miyamna hakchinna lawbaga loinana lengakna su thijinduna mataw karamna khusemgi oiba cheng tangbagi thodok thoklibano haibadu thijinbiu haina SSUM gi office ta pangthokkiba paumi singa unaba amada Socialist Women Association gi General Secretary S Bizentina fongdokre. Mahak na haiki hiram asigi matangda lengakna athubada miting changdrabadi SWA amadi YCL na Manipur miyam ga loinana khongjang changsinna ba sem saba loire haiki. Apa potoki putorkane na khali maram aduna huji palba gomena asigumba rate sidaida awaba saiteng phangiba posak singa che CD Manipur government adu India government da leiba khudimak na asigum posak singa che akupa kari maram kita mukti hengala ibno pose duki matik wangkhalai maram kari gino haibase akupa maron achumba se langlang din puthoko pame maram aduna kari gumba within 15 days nataga tha machigi manungda kari gumba fammi sigi kari gumba government na kari gumba tabi da bataragadi madui duki langlang din puthokduna achumba ma purokna baidamakda akan ba khongjang jangchina bagi ju sem sare haibasi ngasi press media gi mafam da phongdokjari. Imphal East District ki manung chanba ayangpali mutum lekai da leiba thangjam hemanta kauba mioi amagi mayumda ngasi nungtil huran ba changlamba mioi ama miyam na farba matungda police ta khusin nakre. Police ta sinakraba mioi edu jirigi Kalinagar dagi Alex apokpa Premjit kawi mahak ngarang khaktamak jiri dagi Imphal la lakpani. Mahak na imung adu dagi hura lamba sel oina lupa lising mapan ga chahum sana lupa kharasu phangba ngamkre. Thengna badagi sidaida huran ma phabani na harapa isi do na aigi thongi mathak ta kakhalaga kana to aigi get song khalaga ma na lobni na ya doida khoi se sinu hobadagi aigi lekai gi inau singa ma kara bode na ma tanaraga ma hojika ngang ji phawne
ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯗꯩꯗ ꯐꯨꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯈꯪꯗ꯭ꯔꯦ Imphal East District ki Lamlai Kendra gi manung chanba ngakhasi khundagi mafaudam phauduna chatliba Intervillage Road chahi kungi mamangdagi semjin binaba lengak tak kayarak hana haizakhrabasu ngasi fauba lambi sembi dabagi mayokta ngasi lambi paring aduda leiriba khul kunga marigi khunja singna lambi paring adugi tongan ba mafamda wakat mifam chathakri Khongjang aduda saruk yakiba singna lengakna athuba matamgi manungda lambi semba haudrabadi lambi taukhaiba khongjang sangsilagani haiba yauna pendaba wafam kaya fongdoknarakli Parliament site gi lambi thong electricity water supply masi phajana tawragadi lambi nan khradi akhoi gi yum sabadi adudi secondary ni mi amani iruraga dress anan ba setningani iru thoga dress amot pa set ke aba kana su leide aduna lambi si bu nungai ragadi khungang du chawkhat kani adudi as a whole khungang khuting maktu kendra khuting maktu chawkhat ladi manipur chawkhat le ana haigdobni Imphal Heart City adu khakta chawkhat laga adu gi remote oiba khungang sing chawkhat tradi madu manipur chawkhat khre haibasi masi machin thibani aduna akhoi di lawai de leibani na lawmi singaktani tolop chaw na chaba mi su leite aduna akhoi se yam wakhre lambi si thuna sembi khro aduna tabdi akhoi gi khonjang se lebroi haibase akhoi maira paibi area gi maira paibi na haining bani adugi mathangda amu akhoi na lambi ase sembi dragadi akhoi makha taba atopa mayam ama asoi akan mayam ama sorokpa matamda sarkar na asigi damokta risk logbi gadabani aduga akhoi di makha tana adum ngasi dagi 24 hours ki manungda kaigumba response ase pipi aktrabadi makha tana adum chathajaraga adudagi yam henba akan mayam ama lakpada masi pumna magi daita sarkar na obigadamni aibiraga mayam gi puning chingchanjai Masana Masabu MPP gi miyoi haizaba M Tomtom Sanana MPP gi Chanura Maruk ki President ki S Thasana gi nupi oibagi ijat sokpa yaba wahai kya sinaduna lamdam asigi paucheda fonglakhiba adugidamak logi mating lauduna cherak pinaba MPP na warep laure haina ngasi MPP gi office ta pangthokhiba paumi singa unaba amada ki S Thasana na fongdokre Mahakna haiki chahi kuntra hena miyamgi thabak tawrakli adubu political gi oiba wafamda na thairaga personal oina maransi naba honarakpa asi yaningde haiki habdu yagi aduna tane mana wangwalana nupi bu khongoi nirakpa nupi bu izat manghan ba haibase nupi izat manghan lakpa haibase masina marum kanda nupi singna lemna khaktoi atopa akogi legen gi oiba adugumba akogi kai haini adugumba ail gi thongda mahak sapsana ai akoi nupi khunai haibadi akoi leijaiba chanura marumna mabu tasengna akoi na thengnaragani haibaje akoi warep nakhre aduna maram oidana magase ailgi mateng lawre haga mabu akpa sarak pi haibase akoi sapsaba pandamna Islam lining chatpa Muslim istil inau singi khwaidagi chawba kumai ama oiriba Idul Fitr na lakpada Manipur gi Chief Minister N Birena lamdam asida khundariba Muslim istil inau singi mafamda yaifa pauzal pirakli yaifa pauzal gi cherol aduna makha taribadi kumai asina lakpada kalakpa yengthiba mihau chawba pap ki oiba napal kayadagi ngakthokpa ngamnanaba tha ama chupna chara henduna pukning wakhalbu laksinduna thabum ama chara helakpa loiraduna nungaiba phongdokpaga iroinana pangthokliba kumai asina nungai yaifaba nungsi chanaba amadi santi leiba lamdam ama purakpa oirasanu hairakli Nakan amaromda Manipur Muslim Welfare Organization asu Idul Fitr na lakpada Islam lining chatpa lamdam asida khundariba maitai pangal singi mafamda yaifa pauzal pirakli Yaithibi Lokonda Food Park Sanaba Lengaki Thorang Adubu Yaningdaba Utuna ngasi Lokol asigi akoibada khundariba khulsing maru oina Langthawal Khunau Koizam Sora amadi Laiching Minaugi nupa nupi mayamna saruk yaduna Langthawal Khunau machinda wakat mifam chathakre Wakat mifam aduda Yaithibi Lokol da Sports University natana atopa project amata paikhat payaroi Lengakna marai ani longanu Sports University bu pamduna pikhiba lamni atai project ki natte haiba thaba placard sing thetki wakat mifam aduda saruk yakhibi Langthawal Khunau dagi women activist TS Yaimabina fongdok khibada mamangi lepakna
Lengakna YTV local asida Naslangi Thaki Sports University ama saragani haina warep lobirakpada local asida low unariba longmi mayam amadi akoibagi khulgi miyamna tungi khallaga lofam sing adu lengakna lawsinbada ayaba piki adubu ngasidi Sports University adu atopa mafam amada sakre aduga YTV local asidana food park oina sananaba hojiki lengak asina thaurang taure hairi masidi longmi amadi local asigi akoibada khundariba khul singi miyamna yaba ngamloi aikoina lam kathokpadi Sports University gini atopa project ama paikhatnaba nate YTV local da university ga mari leinadaba project amata sagatpa yaroi miyamna sarabasu Sana lengaki thorang adugi mayokta lepkani haiki. Poti mari lengam na kari mau sabe yaroi. Jalak tau hana so jalak tau iji ko jalak tau bigano. University ki damang ta koi lamasi ko lang wal kuno da leibari 44 activity kuno da leibiri ba prada kuno mangna hari ba lamasi koi done to gi bani sport university natana to ba hiram amta koi to ba project amda pakat ba yaroi koi muji football university ni singba ko suma pau kya ba masi kuma koi Mari lainnya tu apa? Koi sport university kita mungkin koi lam donate tahu ke bani atau apa project kita pakai bayar roh, na ayam cina ka koi press ki media sing lagu apa di lang taban perza, yang hau tu na musik, yang cina darana famjari jeni, sana koi people moi na koi sana si yang ini na ay yang press ki media yang mamang dah. Manipur lengaki Forest Department na ngasidagi hauraga air cargo da pusinlakpa kwamana singi chapsana tax lawnabagi thabak laukhatpa oina mapalgi international airport ta kwamana sing amamamta oina masing thiduna lawpham thokpa tax chapsana lawnaba khongthang laukhatpa hokre niyomgi matung ina kwamana amada paisa tara tax lauri hairabasu mamangdadi chaurakpa ama yenglaga laurami adubu matam khara lepluraba tungda hairiba tax asi chapsana launanaba thabak asi paikhatnanaba order thokpadagi thabak asi chathabani haina forest department gi deputy ranger L Borkumarna ngasi paumi singda fongdokre Mahakna haiki nongmada chaurakna kwamana basket yangkhaidagi humpu phauba nungtigi Manipurda pusilai basket amada kwamana lising nipan ga chatret lom yawi hairibasi basket amada manadaba na chapsaba masing khangdoknaba masing thibagi thabak asi chathabani Panbayai haukiba April gi tarada High Court of Manipurna kwamana asi forest product nate haina raita kibasu laikhrabani Yamna lakpasi yawi, laktapasi yawi. Moi chili ba kanggu singgi makapun. Sunday zaman di laktre, moi market kanu tahu na market like dia na. Aduga nongga nipu yang kai side dumlai. Madu makti kangre, aku honorable principal chief conservator na order mathoe royalty collection tahu na. Adugi matungin na aku tahu ni ngasi degi hobuni nan makai di dia pure. Tara amadi taramathoy shuba IRB gi rifleman lobagi DPC gi saruk ama oiriba physical efficiency test ta mai pakraba candidate singi oiriba written test tha asigi taramapan gi ayuki pung tara taba matamda khumal lampak man stadium da pangthoklagani haina DPC gi chairman P Daungel na thadorokpa cherol amana khangalakli Cherol aduna makha taribadi candidate singna numit adugi ayuk pung mapan fawbangi madungda report tawragadavani admit card plan clipboard amadi kolom natana atopa polam amata pusinba yaroi hairakli Patriotic Writers Forum Manipurna saknairaba miyoi singda mingthol piduna ikai khumnarakpagi saruk ama oina lakliba June 10 da pangthokadaba Arambam Samarendra ningsing thaurangi saruk ama oina Assam gi hojaida pokpa saknairaba aiba amadi social activist Lairan Lakpam Suriti Kumar Singana Arambam Samarendra Memorial Lifetime Achievement Award 2019 Piduna ikai khumnaragani haina Patriotic Writers Forum Manipurgi Cherol amana hairakli Cherol aduna makha taribadi forum gi akhanaba award committee amana award asi L Shruti Kumar Singada chahi nifu hena Assam da khundariba mitai singi yaifa thaurang kayada mangzil thana honarakpa Assam da maitailon amasung maitai mayek chatnananaba honarakpa Manipuri literature amadi culture bu Assam da ngaktuna thamnanaba honarakpa kaya asibu sakhangduna award asi pinanaba khangatkibani Thauram asida Sahitya Academy Awardee Dr. S. Lanchenba Maitaina Athoiba Mithunglen Forum gi President Ya School Khwairakpamna Thauram mapu oina saruk yagani
Loinana Tom TV ki editor Jet Dingombam amadi Patriotic Writers Forum Assam ki secretary Raju Maibam anina punna akhanaba mithung oina saruk yagani Thaurongi manung chana nungsikol pakta khilliba Arambam Samarendra gi mitamda haikat lekat tambaga loinana Samarendra saitha saireng saidinavasu pangthokani hairi Paugi maraktana amutang suhana break amatang lozari Vigyo Institute of Management and Information Technology affiliated to Manipur University, Kanchipur. BBA amadi BCA gi oina chahi ahumgi dual certification courses 2019-20 gi damak admission hauzare. Coursing asi tambada DCA, Triple CA amadi Tally gi short term course ama lemna tambagi khudong chabasu pizari. BBA amadi BCA gi oina lakliba July thadagi class hauzaragani. Adai khudong chabasing di state of art infrastructure, well-furnished and equipped classrooms, qualified and well-experienced faculties, visiting faculty from industry and academia, placement cell, computer lab with internet facilities, library, canteen, conference hall and playground. Agak naba seat masingni amadi hostel gi facility su bizari. Prospectors amadi form gidamak lengsin birau Vimit Sangai Prau FCI Road opposite MSPDCL office Imphal West. Akupa marol gidama contact tawbirau 700613687 natraga 7005845 Ekogi website www.vimitinfal.com email vimitinfal@gmail.com. Hello. Hello. Pakong ama chalake. Chalu ne. Chahi amagi plan tawge haradi. Oh, phau pambi thabiyo. Okay. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba. School du da dum changnai na coaching tohonba. Mama paga chamana na warak watembi ba. Gym, aerobic, dance, football thangta. Mamang da 12 exam gi topper su puthokraba. Khwaidagi chawba, nanba, khwaidagi phaba school. Last balkong. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Manipur ki ahanba 24/7 cab service oriba lamjingba cab service na miyang ki seba da leijari apamba service khanbiyo economic rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer with base fare of ₹40 Manipur ki district singi maruoina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani. Manipur gi mapan gi lamsing haibadi Guwahati, Shillong, Dimapur, Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom ki damakta su akhanaba discount pizari. Hena kupa maro ki damak contact tawbiyu aikhoi gi contact number 1800102795 natraga 8794613154 Aikoigi website www.lamjingbacaf.com Nauka Hearing Aid Center Kumja listing ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabang am dabi awaba mayok na dibna al koding mag wabi rugano Nauka Hearing Aid Clinic nga simak lenshin direktuna completely invisible water resistant amadi rechargeable oidaba digital hearing aid hapiu tabang am gi pangal wala badong gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6009545159 Breaking matungda makhataba pau pizari
Mangarak suba oina Social Reformation Committee Waikong Nasinduna Hianglam Amadi Sugunu Kendragi Manungda Leiba Chahi Asigi oina Manipur Board Amadi Council Loba Class 10 Amadi 12 ki exam da position Fanglakraba Amadi First Division da Mai Paglakraba Mahairoi Singbu Taramna Okpagaloinana Achamba Kudol Pot Sing Piduna Pukning Thogatpagi Thoram Ama Ngasi Waikong Lai Manai Maitei Sanglenda Pangthokri Council of Higher Secondary Education Manipur na Loba Class 12 ki Art Stream da Manipur Pumbagi oina ahanba position Fanglakraba Wangu dagi oinam Berlin amadi Science Stream da Taramari suba position Fanglakraba Sugunu Bazar dagi Thongam Thoithoiba yauna Mahairoi Singbu Taramna Okpagi Thoram aduda Waikong Zilla Parishad Member CH Indrajitna Athoiba Mithung Waikong Gram Panchayat ki Pradhan W Brozen amadi 39 ER Waikong Post ki Subedar CS Khandarina Akhanaba Mithunglen oina saruk yaki. Thoram aduda ngasi taramna okraba Class 12 ki exam da Arts amadi Science Stream da Mathang sitna ahanba amadi taramari suba position Fanglakraba oinam Berlin amadi Thongam Thoithoiba anina tungda horakliba Mahairoi Singi Pukling Chingsiladuna hai Achet pa wakhalon amaga loinana kanna hotnarabadi punsida soidana mai pakpa haibadu oigani Imphal leiba Mahairoiga Makada Haithavada leiba Mahairoi Ekoiga Ketnava Leite Ketnari Bahaibabu Ekoi Ekoina Honava Adu Khaktani Kannabu Honaravadi Ngamdaba Pangdaba Leiroi Haiki Haukiba Mamang Thagi Megi Tang Kunganipandagi Tengnopal District ki Kwatha Khunda Pangthokkiba Livelihood Income Generation Training Program on Piggery Wildlife Haibagi Matangda Numit 8 ni Chatharakiba Training Program ngasi loishinkre Wildlife Division Forest Department Manipur amadi Integrated Rural Development Education Organization Manipurna Punna Sinduna Chatharakiba Training Program adugi saruk ama oina Khunja Singda Ok Macha Sing Piduna Phazana Loihallaga Macha Lauduna Hena Sentok Lambi ama Piba amadi Matau Karamna Sa Sing Loigani Sa Singi Makon Singda Taru Tanana Thamnabasu Training aduda Sugaina Khanghanki Ngasigi thoram aduda training aduda saruk yakibi nupi kunga tarukta certificate amadi ok macha sing yenthokki amadi group ani thokna self help group amasu semki Kumbi Kendragi Manungda Khwaidagi Hena Thakna Chanaba Ising Fangdabagi Awaba Mayok Nariba Bora Yangbi Muslim Khul amadi Tera Khul Social worker Sanjoy Ahan Themna Khunja Singda Ising Fanghanbagi Thabak Chathari Ngasi Marini Chanba Numitasu Miyamda Ising Fanghanki Hairi Manipur Pollution Control Board na Thangal Kaithil Lalaiba Byrodan Maxwell Hindi Primary School ga Kusam Naduna World Environment Day 2019 gi Mari Lainana Awareness Cum Tree Plantation Program amang asi school asigi campus ta pangthokre Thoram aduda school gi oja amadi Mahairoi Singna school gi campus manungda u charakaya thaki Thoram aduga mari leinana DIMC Imphal West ki member secretary Dr. T.S. Hemanandana akoiba ising nungsit mosilakpa kaya asidagi kanjanabagi pandamda pangthokpani lamdam asida umang kaya koksilakpa asina maram oiraga akoibagi khalda achouba safu ama piraklibani maram aduna haurakliba angang singda u thabagi maru oiba kaya adu khanghanbagi tangai fadaba lei haiki Iramdam Manipur Sajda Mosalagli Nuksin Sagi Quida Pira Nuksinsa, the Mosalak Padaki Pira, which I put my Amsterdagi, a quay Horeba tung the Horeba Angang Sing, Amasu Quig Ziba Palmasing, Kamna Kalogada Hibasi, quick grassroots label that Angang Sing Sida Maqueda Uwa Karam the Yoka the Gay, Uwa Sing Sina Quigi, Marmin Kanbada, Karimatin Pangada Hibadu. Awareness pibagi concert ama koinga silagi hogadori bani taseng badi akoina u pambi ama thaba matamda akoida phangi base u pambi na akoida amangba karimata pide masina akoigi prithvida leiriba jiba pamba khudi makta ma kanana ba ngaktani hek hobadagi horaga mana ani panbadagi hek horakpadagi akoina darkar leiriba oxygen asi makoina piraga sumain tawdana akoigi u pambina hek horakpadagi hauna siba phawda akoi mioi ba piba kanaba sing ase akoigi horiba tungda horiba angang singsida makoida sugumba pambi singsna kanaba se asuki matik pi haibase khangalaga
SSA State Unit Imphal East Zone 2 na sinduna kongba usekon na leiba Laikon Upper Primary School da pikliba maheroi singda playway method sijanaduna takpi tambikre. Learning Enhancement Card ka Khutangda Maheroi Singda Takpi Tambibagi Thoram Aduda Saruk Yakiva SSA State Unit Imphal gi is Zone 2 gi resource person in Hemabatina Asigumba method sings Janaduna Manipur gi Akoibada Leriva Government School Singda Chatuna Takpi Tambigani. Hauzik Fawagi Oina Imphal East District Leva School Nipanda Takpi Tambikre Hairi. Direction say yam nungai na makoy da playway method ta kramana takadagi haibdu damakta Suko Imphal East Sentang Makada Elderly Person Welfare Forum Amadi Diamond Club ka kusam naduna wangkhay ayang palida leva Diamond Club ta nongmagi oiba free medical camp ama pangthokre. Camp aduda Medical Directorate tagi dentist, ENT, lef amadi physician sing lagtuna mioi chamaga yangkhay rom henbana lemna layengba fangan kiwaga loinana hidak lang taksu yentoki. Ngasi pangthokiba camp aduga mari leinana Suko gi President Yungkhaibam Inaucha Luangna hauzik aying asa honglakliba asida yunggi thabak achinba kaya leibana maram oiraga masa check up toba sangjadaba mioi sing asida ana layengi khudong chaba fangananaba camp asi pangthokpani haiki. Nambol Foizing Awang amasung Makhagi area da Huran Chinthi amadi Nisa Chaba naha kaya hengalakuna hingna sirakpa asi thingnana bagi pandam da Nambol Foizing da Mairagi Khongchet ama ngarang ahing athengbada chatkre. Miyangi oiba Mairagi Khongchet adu Foizing Makha Awang thungna chatki. Foizing Awang amasung Makha apunba nupi lupna sinduna chatkiba Maira Khongchet aduda saruk yakibi Foizing Awang apunba nupi lupki President and Suni Devina chahi kayagi mamangdagi lekay asida potchay mangba amadi inkhalakliba naha kaya nisagi ipakta lupsilakliba asidagi kalhauna naba ahan makhongtang oina Foizing Awang amasung Makha apunba Maira paibi lupna punna kusam naduna thenglaba ahing sida Maira Khongchet asi chatpani. Masigi Makha tabada police station amadi nisa thingbaga mari leinana leiriba CSO organization kaya dasu che thaduna paikhat payaba khongthang sing kaya paikhatlagani haiki. Mipa mipun tawba matamda aikoina khanglabasu tumina laisilamba adu aikoina che thaja kharaba matungda phaba punba tawrabasu laikagi warep yaudana hairiba huranba amadi nisa saba mioi singado yonba mioi singado Thadorakpa yaroi haibasina ngasigi apunba kholau sing aikoi oijabagi pandama khakta laikai asidagi maru phangna laikai ani asidagi maru phangna huranba amadi nisa chaba sing maru phangna manghanabagi pandamda ngasigi rally si sinjari bani. Hayeng pangthok kadoriba World Environment Day ga mari leinana Mao Students Union na uchara thavagi campaign ama ngasi imiro sifroda hodokre Jun Nipan fauba pangthok kadaba campaign adu ADC Senapati gi member David Kharasina hodoki loinana Mao Students Union gi President Kapani Lorhona campaign gi nungi warol piraduna thoram adu aying asagi khal kaihandanaba thamba lu nanba amadi waste management gi matangda miyamda hena wakhal tahanna bagi pandamda hodokpani haiki. Hozik paugi marakthana amutang suhana break amtang lawzari. Lengsin birau miyangi kudong chanabagi damakta leizare Koro Finance. Koro Finance na apikpa sendoida don pizeri supnatagi isagi photo passport ahu amadi Aadhaar Xerox copy birakna lalon idi tawbiriba ima ibel na don ase lawbiyu kupa marolgi damak Koro Finance ki manager ga tanabiyu mafamdi Tera Bazaar opposite oil pump Longjam building near Ima Wangthonbi Lairembi National Highway 37 Imphal Jiri Lambini Aikoigi contact number di 600902190 amuka na haizari aikogi contact number di 600902190.
India की top university सिंगी मरक्ता अमा ओइरिबा Assam Downtown University Guwahati द engineering, management, nursing, pharmacy, hotel management, paramedical द मिंग चनबिनिंग बसिंगना seat full ओइद्रिंगै द ngasimak lakpiduna ming chanbiyu. Admission office Assam Downtown University Babupara Bosemlerak Imphal. एशियन गर्ल्स एकेडमी क्लास 11 साइंस तमनबगे एडमिशन फॉर्म थाजरे स्कूल से क्वालिफाइड ओइरबमनि मपुंग फाना ट्रेन तोरबो ओजा सिंगना ताकपि तंबिरि मपुंग फाना सेम सारबक सुकुलाई फुलम सुना थमलबा लेबोरेटरी सिंग सांग नाइन वीकली एमदि मंथली टेस्ट पांगथोकली सब्जेक्ट खुदिंग मपान गी एक्सपर्ट ना काउंसलिंग पीरी नgi मंगाल पीबगा लोइनाना फजबा मोरल कैरेक्टर तंबिदुना लमदम सिदा नुपि सिंग था वाखल हनमगे पांदम ने लिंखलिबा एशियन गर्ल्स एकेडमी सगोलबन एनसी रोड विजय गोविंद ममांग लेकाय ब्रेक की मतुंग दा मखा ताबा पाव मु पिजरी मतै मनाव अनि मरै येनाबदगी निंगाई संगदानरक्तुना खना चैनबगी थौदोक्ता मसामकी नुपीबु मपुरोइबना केरोसिन हैजिनदुना मै थादुना हाटननबा होटनरमले तमथीरबा थौदोक असि था असिगी अनिगी नुमिदांग वैरमदा दिमापुरगी कुदा मिल एरियादा लैबा लेंग्रिजन विलेजता थोखिबनी थौदोक अदुदा चेनरिबा नुपा अदु हौजिक फावबा पुलिसना फाबा ngamdri खुदोंग थीबा नंगलबा नुपी अदु हौजिक दिमापुर सिविल हॉस्पिटल ला लाइकनरी थोइना खुदोंग थिनिंगाइदी ओइद्रे हाइरी केरला की इर्नाकुलम दा चही कुनग हुमदोय सुरबा नहा अमा किनिंगाई ओइरबा निपा वायरस लैरे हाइना टेस्ट तौबदा खंगबा ngamkhre महाक मियाम मरक्तगी तोंगाना थमख्रे अमदी गवर्नमेंटना फिबम सोक्सिलक्तनबा मिकुप नाहुम सिंगना लैरी पुणेदा लेबा नेशनल इंस्टीट्यूट ऑफ वायरोलॉजी ना नहा अदुगी ईदा निपा वायरस यावरे हाइना कंफर्म तौखी इंजीनियरिंग तमलिबा नहा अदुना नुमित तरानी मुकी ममांगदगी लाइहौ हौबा अमदी कोक चिकपगी वकतकी अतोपा मियोय मरफुग तरुकी फिबमसु चेक्शिना हौजी हौजिक यंगसेली मसिगी मनुंगदा नहा अदुबु सेनखिबा नर्स अनि अमसु लाइहौ यावरी अदुमकु हौजिकी ओइना मखोयगी फिबम थोइना नुंगांग निंगाई ओइद्रे हाइरी निपा वायरस असी उहै पांबीदा तोंगबा सेक्पी मखल अमना संदोकपनी अदुगा लाइहौ कन्ना हौबा अमसुंग कोक चिकपना लायोंग ओइ हाइरी निपा वायरस चंगदनबगी नाबा लैनादगी हिदाक लैट्री अमदी अमुकपु नाख्रबदी सीबगी चांग असी चादा हुंबुद्रानी हाइरी हौजिक अमुक सानबगी पाव लौबिसी लमदम असिगी पुवारीगा सागोनदुना लाक्लबा मसाना अमा ओइरिबा मुकना मसानाबु तुंगलमसत्ता लेंगदना थमौननबगी पांदमदा डेमोक्रेटिक स्टूडेंट्स ऑफ एलायंस देसाम अमदी ऑल मणिपुर मुकना एसोसिएशन अमाना सिंदुना ngasi मपाल कांगजेबुंगदा मुकना चंगदमनबा अमा पांगथोखरे सानरो यांखैना पना अनि थोकना खाइदोक्तुना मुकना चंगदमनकी थौरम अदुगा मरी लेनना देसामगी गेम एंड स्पोर्ट्स सेक्रेटरी थोइथोइबा नोंथोंबमना मैहौलोंदगी लैरक्लबा मसाना असि हौजिकसु लैरी हाइबा ngasiगी माहेरोय अमदी नहासिंगदा खंगहननबा अमदी योखत्तुना थमनबगी पांदमदा चंगदमनबा असि पांगथोकपनि हाइकी अखोइगी इपाइपुसिना थंबिरमलबा दुगुमलबा इंडिजिनियस गेम हाय खंगनरिबा लोइनना समनु पल्लबदा थांताना कांग मुंगना सरबी लापी असिन सिंबा मयाम सिंसे नोंगी कोइगी येपा इरंगम सिदगी ममी सांग पुरु लेरपसिना मरम ओरकांदा देसामना महिरोय कुनाई सिंगमदी हौललिबा मिरोसिंग असिदा कोइ असुंबा उपायपु हततगी लेरगलबा इंडिजिनियस गेम सि लेरमी होजिसु लैरी मुफम मुत्री हाइबगी खंगनबिदमक्ता सिगुमलबा देसामना हारिबा असि मुंगना सांगदम थोरमसि पाथोकसब ngasi nungtil phone kiba pauche singda kari kari maru iba pau yaw kibage habidu mayam puna mungtang khangminasi Kanglaipa ki maira Ukhul district headquarter the cabinet reform pangthokre Manipur district khudingmak sak manana sakhat minana ba thawak paikhat lagani siam namun duren sengdok na balupa kur ong gi senbam hanana kai thoktu thawak paikhat pa hore rekha miha ki matang da saksilak ba khongyong singma pungpa na sawakani nimpal Nambon the Huran City Toba Amadi Nishagi Mayok the Mairagi Satre. Gaidigi on top of the Mio any sole, Gayan Tom the Mio Yamashire. Pandam. Ukulamasung Impan Kakapolaga Manipur Sakole Habiaroi, Siam. Tasiki Taruk Pow Mung the Tadok Trabadi, Secretary the Manipur Pumba the Bantarogani, KSO. Umong Lai Harawulan, one Kiba Shakpi, Mandakini, Nebak Miam Shantoka the Bani Ukal. Aroibada, Maruiba Pau, Amukana Pizari.
Chief Minister N. Biren Urkul Miyamgi wakat takre, District Headquarter gi DRDA holda Cabinet Mifam pangthokre, CM Urkulda yarikre. KSO Gunpi Block ki Executive Member Tara Athuba matamda condition amata yaudana thadoraktrabadi pung kungamari gi Manipur ban kauragani lauthokre. Amadi umang kokthokpa leptrabadi chahi kuntra gi matungda lamdam asida cheliba turel kaya kangkhiba yabagi akiba leire. Hauzik Faubagi Times of Manipur Numitangi Pau Matang asida loishinjare meeting taviriba singbu amukana khurumjari.